걸어. Em á. 제가 들어. 뼈가지 제품. 와우. 맘좀 볼까? 빅시 하이. Hi 빅시 하이 하이. 딱이 들려.
ꯍꯣꯏ ꯅꯪ ꯀꯔꯝ ꯌꯦꯡꯕꯤꯗꯦ ꯑꯩꯅ ꯋꯥꯍꯩꯗꯣ ꯑꯗꯨ ꯋꯥꯍꯩ ꯀꯅꯨꯀꯣ ꯑꯗꯨ ꯋꯥꯍꯩꯗꯣ ꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯔꯀꯥꯟ ꯇꯨꯃꯤꯟꯅ ꯌꯦꯡ ꯃꯤ ꯑꯇꯩꯁꯨ ꯗꯥꯎ ꯅꯥꯍꯜꯂꯤ ꯃꯥꯅ ꯀꯅꯥꯝ ꯌꯦꯡꯕꯤꯗꯦ ꯆꯥꯛ ꯊꯤꯔꯝꯃꯨ ꯆꯥꯔꯝꯃꯣ ꯒ꯭ꯂꯥꯁ ꯑꯃ ꯌꯥꯎꯔꯤ ꯀꯅꯥꯝ ꯌꯦꯡꯕꯤꯗꯦ ꯆꯨꯝꯅꯒꯤ ꯃꯥ ꯍꯦꯜꯂꯣ ꯍꯥꯏꯔꯥꯡ ꯍꯥꯏꯗꯨꯝ ꯆꯪꯉꯣꯗꯅ 스쿨 사토네 스쿨 사토 많이 나와 빨리 일하고 चलो चार बजे फिर उसी थमा इन्हें हम फोन चाहिए फिर